Mikhal matam yaurakle haiduna ngangningba ngangbana kanagumba kanglupurup amada akaiba pigini amadi apunbagi saktam da sinagani haiba khandaba kayana khunai asida charangnaba thokhanbani haina Chief Minister Biren haikhrei. Ministry of Finance ki senthang makhada Thengu Singchin awang potsambam da semgatkiba Water Amusement Park sangabagi Department of Tourism Government of Manipur amadi Manipur Police Housing Corporation Limited anina sinduna pangthokiba thoramda wangangaduna Chief Minister na hai irang asida mioi kya sikibata natana mioi kya na lanjena duna lairibani hojik awaba kya mayokna duna miyamna khangliba asi kokhanaba lengangna thabak kya paikhatli Chief Minister na makha taraduna handak Lok Sabha Mikhal naksilapaga loinina miyam tinba mifam amasung TV discussion singda ngangningi haiduna pangangda ngangbana phibam asi hena lusin hangani maduda natana kanglu phurup kya na khundari balamda masida aikhoi maselgi marakta nungai handaba thogdok sing thondana bahona biu section na thabak tawba mathau tai haiki Akoi isor ning bawa leko maroi na maitai taksi ka simang thare isor ning dabna ahlaman masak khangakte tawgadaba tawroidaba thabak masak khangakte ngangadaba ngangoidaba thabak masak khangakte sagadaba saroidaba khangakte aduna ngasi drugs na ekoi society ri yam sathina kaiba piraiba ahlaman mama mapa masak khangdabagi macha singna he tongpagi akaiba thongnariba mayam se akoi isor ning ba yam wale aduna hosi community hall sari singse semkat pio Laibung na diba mayam se no magi hapta da amuk to su punbio angang sing isa sing na society ma semada discipline ka health ka si amaro iba ya hana 4 IRB ga 5 IRB ga leram ba sidai koi unity mall na koi tribe kuntra ga ni thoi hundoi gi moi gi shop moi gi dukan yawa moi gi identity gi yawa du ma karor sam ga nimfu taruk ta ba unity mall se asida sadora bani sidai koi khara hapsen gani sing si kana na ba step semaga thauri pullaga angang sing tracking ga yajaba aduga chingdon karuraga mukumak pa yaba aduga magi pot khara toy train karor taruk ki maya da pasala agala irabani koi posmong gi kangbu sing horen phambiro water body lei du gi asom nakanda chinghong du da chatlaga laikon yona chatlaga sigi arena sigi manung nataba mapan da chatlaga da angang sing gi toy train do semba yabri yo adumaga koi posmong gi awang posmong gi silnauk sing khana biraga hauba yaba oraga di athuba da hongnana ba tausi Thoramadu da sarugya kiba Minister Awangbong New Mai na phongdokibada Chief Minister na honaduna Water Amusement Park ama lamdam masida thambang amliba asina miyam gi pungning wakhal ngaihakta oirabasu pothan batana tana miyoi kya gi senthok lambisu oihalagani lupa crore nipurom sangna semgaliba park asi tampaki mafam khaktana tana singi mafam singda su thamna bahonagani amaromda lengak asina paikhatpa thabak thoram singda pendaba nuaitaba leirabasu haibiyu maduna tana fajadaba wahi wata sijina duna ngang sakpa ifijina singba mai thabagi thabak tawbasi nuaite haiki Imphal khatanate all the districts su siguma amusement parks are there egi kendra maktasu yam phajaba water body semaga tourist ge siguma sembingai honorable chief minister na thawayawna hona biriga haji hawdore miyam laga yingyo loiba kanda honorable chief minister and Biren sing na luching ba sarkar sina thaba sabak matam kya phataba thengarasu tori bisida ado cheiduna leibise sauning mane adobo kham khalaga as tabak suba san sina chei su chabdi chabani kwan kan adubo kan phupur hat kredi lom pudum basana mu lom kana ma wa do aduna maya kanana tabak su ai sa khang se hai dai hai ni thagat pham thop kan di thagat si let us open our eyes wide and see what government is doing